Andro Police Station ki manung sanna leiba sangam dabi mangat makhalai kaida leiba Yairipok sangam dabi Grand Panchayat ki hanagi pradhan Mohammad Kamaruddin gi yung gi thongan nga se ayog dongalamdai pung mari rong tarakwa adwaida sakhang daba singna hand grenade ama langsilam le haide bom adu ayuk pung mapan tarakwa adwaida Manipur Police Bomb Detection and Disposal Squad ki bomb expert singna asoyangam yaudana lokthok matungda sagol lau singkhongda puthokuna asoyangam yaudana pokhai hankre haide Taudo matangda Mohammad Kamaruddin hai Mahakumja lising ani tareta Pradhan oiramlaba matung housing na social worker amo oina miyamga loinana hingminariba misangni asigumba thawong asi kanana kari maramgidamak tawribano haibasi thauna leina sengdokpirawo haike mamangda kanagumba amatadagi kian khangalakpasu leikidri asigumba lamdam asonggi miyamda akituzung pokkadaba thawong asi matungda amu hanna tawbidanaba Kamaruddinna makhatana apil tawde Nakalamaromda Kamaruddin gi tonganda hand grenade thamnambagi thong adubu yaningdaba phongdoladuna Sangam Dabi Gram Panchayat Development Committee ki General Secretary Mohammad Ayub Korina hai Jatharamliba thong asina tangdu leitana lairik tamliba mahiroi singda amadi laikai miyamda akituzumba phongnare asigumba thong asi matungda amuk hanna thohandanaba Mohammad Ayub Korina mari leinaba singi pungning chingsilagli